Thoibi, mafamse, akoina ahanba lakibadagidi khara khenare. Adugane, kanagumba amana akoina tawribase lone yengbasu male. Ikhang hanghauduna surung adugi nung maraktagi saru sarang ngakta oiba mayam ama thoktuna makhoi tamna lakpa makhoi na urami. Sigi saru sarang mayamse mayana semgatba magi lanmi soidana oirangani. Asuk yamba saru sarangi lanmi singse akoina mayoknaba khangamloi. Akoina surung asigi manungda makhatana khong thangjinba sukngam ngamdoi mandre. Thoibi, akoida hauzik matam laitrabani. Akoi lausing sizinarasi. Ibung yai thoibu kandaba yadabani. Nuina ne upai ama natraga ama tawduna saru sarangi lanmi singse thaidoknaba hotnaro. Tanzaduda aina surung manung asida khutlai adubu thihorage. Hoi, akoina phanaba tawrage. Ado nangna ibung yai thoigi punsibu kalluko. Asumna Thoibi amadi makhoi lakminaba nupasing aduna kanna lauduna saru sarangi lanmising adubu surungi mapanda makhoi matung inaduna puthokirami. Tanza aduda mirana lona surung manung aduda sangami. Maya, ngasi dinangge roiba mikup yauраклабani. Oh, aina ngairakba Rajkumari Miranda mafamsida yaurakledana. Ai dinangse lonna aibukibadagi saharda senkraboi ningmuredana. Maya, sahi samrigi mamangda aiga aige ipagana nangbu phajinduna nathwaidi lawikidabani. Adubu ngasidi nangbu malemsidagi pungmut muthaladabani. Ibung yai thoibu thadokho aduga ibani oina lanthengnasi. Kari nupa asibu thadokho haiba ngasidi magi isizinaduna ai omor oinaba lambida khong thangjinba hauradabani. Aduga nangsu hauzik isam sambi nupi ama oirabani. Handakki mapoksidabu nangonda ningthaugi I yauribrane. Aina haidro nang aigi khutta taradabani haina. Hauzikti aina nangna nungsijariba nupa asibu hatpado namit piyana yengjaro. Mirana Yaithoibu kanduna ningthiam kungda lariba maiba purage manakta laami amadi thokiba thaudok punamak tamduna khanghalami. Miragi wa du tar matungda maiba puralna hairami. Ibema nangi thaunabu aina yama thagatli maya hairibi phatrabi nupido ahanbadaji masu aikhoigumna isam samba mi ama oirami hai. Aina larik amadagi thengnakhibani. Haujikti mana kamdawna phatrabi jadu haibi nupi ama oikibano haibado ai wari lirage munna taro. Maya asi laumi amagi masa nupi oina poami. Imung adu mapana lau singu tawduna purami. Nongmagi numit amadi mahaki mapa adu labukta lau subaslakibadagi hala amdi. Ibema napado hauju phawba halaktrine kari tawrajano. Ima, ai chatlaga bababu yenglurage. Ibema aiga loinana chatlasi. Ima, nang leramo. Nangi khongsu satpada bera kari judi yumda phajana patharamo. Ibema seksinna chatluko. Asumna mayana mapabu thiba mayumdagi thoami aduga labuk lomda laami. Mana labuk yorba matamdadi isik sikpa lambi amadi pumam mamaduna
mahak yamna kibasu phawrami. He Isor, karino tawrisibo, lambini na tawrise, kiba na suloy. Asomna mayana tapna kirasu kina laami. Adubu ikhang khanghaudana khonjel ama taraami. Maya, Maya, Kanano ay bukoroklisimbo. Maya, aigi nakta lao. Nang na laiba mafamdo, nangidamaktadi matik sade. Khonjel adu tabada maya yamna kirami. Karigino ay na, konzin asibu, hanjin tariba. Asomna mana khanduna leiringai u amagi marumda saw sangaba mami ama urami. Kanano nangbo? Aiga loinana satlasi lao Maya. Nang na laiba mafamdo, nangidamakti matik sade. Tauriba pumba adu ubada maya adu masa pumba humangna pungso sotlami amadi mahak mayum yaunaba kana chalaami adubu konjel adu hanjin magi nakongda tarami aduga mayasu sor thabet holaduna mayum yauraami. Maya, kaidawre nang napakhatna sila idubo. Adubu mahaki mapadi mangondagi hana yumda yauduna leiramba thengnarami. Nasanapigi oiroidabada asida but lehore aigi mitta but uren tawbado tawriba oiramgani. Baba, ay baba na halak mandabaduda, labukta bababu yengba, chatlubane. Taningdeko tumina layo ai loina magi magun khangi aibu thibagi namada ma nupa atopa unaba chaliba oiramgani ye. Karino nangna nasada ngangliba wangangdubo madi nangbu yengba satkibani haraga. Nang suni tumina layo nana papa nasabu kayam phadoino isa nupa oina pu amadi aigi thabakta mateng panglamgadabani karisu kanadabada nupi mana kari tawdoino mapagi wadu tabada maya adu mathwa yamna nungairamde ayuk nungsil numidangdana matomda leiringaida angakpa khonjil aduna mabu hanjin kauduna pothahalamde maya adu yamna wana hingami asumna leiringai tanja asidasu mayagi khungang aduda angakpa thogdoksing thokpa amuk hauraami athapa lam amada thabak suduna leiruba nawba kawa nupa ama mayumda halaami numit nipugi matungda yumda halakpasidi nungai he isaga aigi nupigado uningmuna ngawre isase. He nupa, nangbu kadai chatlubano? Sida amta lawe. Pijal adu tabada nawbana laithoktuna yengami maduda mahakna pijal laite ningthina tawrabi nupi ama leptuna lairamba adu urami hek yengwada nupi adu asugi matik sung phiral sana urami nawba adu ngaihak wakhan khanthaba tawduna nupi adugi manakta sangshinduna kanano sahenbi nangbo Aigi nakta sangsila o nanaw nangi nupi angangi wa loina kaukthokro. nupi adugi wahai adu taraba matungda nawba nupi adugi manakta sangshinduna nupi aduda mahakna thengami karino nangi nasa sidi onthongna sakhreda asi hayaduna nanawna nupi adudagi nanthoknaba hotnarami adubu nupi aduna nanawbu makhori metuna hatoami aduga mahaki hakchang adubu u mathak amada yanduna thamami mathang nimita nanawgi hakchang adu u amagi mathakta yanduna leramba khunja singna thengnarami khunja sing adu matau karamna uthak asida yanduna sirga leramba adu ubada yamna kirami aduga amaromda maya adu mapagi miyot minay adu khangna leisabi mapungsu pharaami Akhoigi isanupise mapung marai pharakle mabu luhungbinaba afaba nupa ama thibirasira. Kari haiba nupa ama thibirasi haiba nangbu magi aun taunaba paisa kayam leirage. Akhoigi leijariba kharasidi magini kaino isa ani subusu natte yamna leitrabasu
ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯈꯔꯁꯤꯗꯤ ꯃꯉꯣꯟꯗ ꯄꯤꯗꯅ ꯀꯅꯥꯗ ꯄꯤꯒꯦ ꯍꯥꯏꯔꯤꯅꯣ? ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯂꯨꯍꯣꯡꯅꯕ ꯋꯥ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕ ꯃꯪꯒꯤ ꯖꯥꯎꯒ ꯃꯥꯒ ꯂꯨꯍꯣꯡꯅꯕ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯥꯕ ꯂꯣꯏꯔꯕꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯪꯒꯣꯜ ꯖꯥꯎꯗꯨꯗꯤ ꯃꯣꯏ ꯕꯕꯥꯒꯤ ꯂꯦꯡꯒꯥ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯁꯛꯇꯨꯗ ꯅꯆꯥ ꯀꯃꯥꯏꯅ ꯊꯥꯖꯒꯦ ꯍꯥꯏꯔꯤꯅꯣ? ꯑꯗꯨ ꯑꯗꯥ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯃꯥꯒꯤ ꯋꯥ ꯄꯨꯝꯅꯃꯛ ꯑꯩꯒ ꯃꯪꯒꯤ ꯖꯥꯎꯒ ꯂꯣꯏꯁꯟꯅꯔꯕꯅꯤ꯫ ꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯁꯅꯥꯒꯤ ꯁꯦꯡꯌꯦꯛ 500 ꯄꯤꯔꯛꯀꯦ ꯍꯥꯏꯍꯧꯕꯅꯤ꯫ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯅꯨꯄꯤꯕꯨ ꯌꯣꯟꯊꯣꯛꯂꯕ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ 500ꯗꯨꯒ ꯅꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯒ ꯑꯣꯟꯅꯔꯗꯧꯕ? ꯃꯄꯥꯒ ꯃꯃꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯃꯌꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯃꯛꯇꯨꯗ ꯃꯍꯥꯛ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯤꯁꯤꯡꯅ ꯇꯣꯏꯅ ꯍꯥꯏꯅꯩ ꯃꯗꯨꯗꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯌꯥꯗꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯑꯗꯨꯅ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯄꯂꯦꯐꯝ ꯈꯪꯗꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯖꯪꯒꯜ ꯃꯅꯨꯡꯗ ꯂꯩꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯑꯍꯤꯡ ꯂꯦꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯁꯨ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯇꯥꯕ ꯑꯉꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ꯫ ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯤ? ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯝꯅ ꯍꯤꯡꯈꯤꯗꯣꯏꯅꯣ? ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪꯁꯤꯗ ꯂꯩꯔꯖꯥꯠꯂꯥ? ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯌꯥ ꯑꯗꯨ ꯀꯤꯃꯟꯈꯤꯕꯅ ꯃꯁꯥ ꯇꯥꯁꯜꯂꯒ ꯐꯝꯃꯝꯃꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜꯒꯨꯝꯕꯁꯨ ꯃꯍꯥꯛꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯤꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯈꯥꯡꯉꯝꯃꯤ꯫ ꯑꯩ ꯃꯐꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯊꯔꯔꯣꯏꯒꯦ꯫ ꯃꯤ ꯌꯥꯝꯅ ꯇꯥꯕ ꯃꯐꯝ ꯑꯃ ꯊꯤꯗꯨꯅ ꯆꯠꯍꯧꯕꯅ ꯐꯔꯅꯤ꯫ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯥꯐꯒꯅꯤ꯫ ꯋꯥꯈꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯌꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯇꯣꯞꯄ ꯂꯝ ꯑꯃꯒꯤ ꯀꯣꯅꯨꯡꯗ ꯊꯨꯡꯉꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯃꯍꯥꯛꯀꯤ ꯆꯪꯖꯐꯝ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯌꯥꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯌꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯏꯕꯦꯝꯃ ꯃꯌꯥ, ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯑꯋꯥꯕ ꯀꯌా ꯃꯥꯌꯣꯛꯅꯔꯕꯁꯨ ꯑꯗꯨꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔ ꯐꯥꯎꯕꯗ ꯅꯪꯅ ꯐꯠꯇꯕ ꯈꯣꯡꯊꯥꯡ ꯊꯥꯡꯗꯕꯤꯗ ꯅꯪꯅ ꯂꯩꯕꯁꯦ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯅꯤꯡꯇꯝꯅ ꯂꯩꯖꯔꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ꯫ ꯏꯅꯤꯡꯊꯧꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯀꯌꯥꯗ ꯃꯕꯨꯛꯆꯦꯜ ꯐꯈ꯭ꯔꯕ ꯅꯤꯡꯊꯧꯅꯣ! ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯄꯥꯅꯗꯤ ꯑꯩꯕꯨ ꯄꯣꯠꯂꯨꯝ ꯑꯃꯒꯨꯝ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯁꯤꯅꯗꯤ ꯑꯩꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯔꯥꯟꯕꯅꯤ ꯃꯌꯥ꯫ ꯅꯪꯒꯤꯗꯃꯛꯇꯗꯤ ꯃꯐꯝꯁꯦ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯑꯣ, ꯂꯥꯛꯑꯣ꯫